Binit kauba nupa macha ama call center amada thabak taurami. Ngasigi wari asi call center aduda thokiba thokdok amagi wari ni. Binit amadi Samar Gurgaon gi Udyog Bihar kauba mafam amagi call center amada thabak taurami. Call center adugi maming Saffron BPO kaurami. Thabak adu night shift ki thabak ngakta oirami. Ahing chupa computer gi angauba mangal amadi staff mayam adugi makhol adu chauraba ka adugi banung aduda ngangduna leirami. Numitang hek tarakpaga mafam adu atopa sangsar amaga chap manarami. Mafam adugi akoibada leiriba dukan amadi industrialist area sing adu ayamba thong lalami amadi pungchik chiklami. Adubo call center aduda thabak tauriba mayam sing adudi masa masa gi chair da famduna arakpa call receive tauduna famduna leirami. Binit na famliba mafam adugi manakta famba mama gasu leirami. Famba maduda masak matau fajar binupi ama famlami. System haibadi computer aduda mahaki maming Rose haiduna irami. Rose thabakta matam chana laglami. Mahaki begadu tumina chair ki matakta thamlami. Computer adu hanglaga login taurami amadi manada headset adu haptuna masagi thabagadu taurami. Binit ki mamanaba Samar yamna friendly oirami. Maramaduna mahak marakta Rosepu makut haiduna haiduna kaurami. Rosu mamayadu haifet letoroklaga noklami amadi amukhana mahaki computer gi screen aduda yenglami. Rose office adugi mi ayambaga yanarami. Mahak office adugi star performer oirami. Maramaduna office adugi mi ayamba mahakpu yarami. Adubu nongma ahingama Chaurak na pong baro makai mukta ba matamda Rose ta call ama laklami. Mahag headset adu haptuna matam kuina tapna wari sana duna leirami. Rose pong kayatagi call atuda wari sana duna leirami. Wafamasi binit amadi mahaki team na uraba matungda angakpa ama faurami. Maramdi makhoida lakliba call sing adu ayama matamda minute 10 natraga 35 dagi hena wari sanaramde. Mado uraba matungda Rose ki safety ga mari leinana makhoi ki team leader aduna Rose ki call adu tape taurami. Makhoi ki team leader aduna call adu taraba matungda makhoi pomdama thajaba ngamlamde amati pungangaklami. Maramdi call adu ki nakana maromda mi amataga wari sanaramde. Mahaki call adu tape taure khanglakpadagi Rose na mahaki call adu khudakta kathatlami. Amadi makhoi myamda yamna angakba mongda sauna yenglaklami.